Eibu nunsibiduna matamduda lakpikhiba journalist ahumdo amta thokpirko aduga aigi mateng amta pangbinaba aina live se thajarakpane. Aina hojik live thadorese mamangda aigi thodok thokhibada aigi Romario na chelase kholase haiba matamda namonda la anirak subai chenbagi duda nungdang athengba lakpada leikai mina thengnabadagi mase pharaga nungdangdabu nupi una lakpa yabro khotpro na hairaga phabadagi aisu yauna phare ada ai thokpaiduda adagidi ibung mayamna clubta pusalaga wahang poron hangbada aduda lakpikhiba aigi journalist aduda lakpikhiba journalist ahum muk lakhibane journalist ahum lakpado hojik aigi mateng amta pangbiyo hojik thokpiraknaba na aina mayamdagi social media gi through dagi na social media gi through dagi aina hojik se thadorakpane hojik matamduda journalist ahum lakpikibado thokpiraknaba na Eibu nunsibiduna matamduda lakhiba journalist ahumdo amta thokpirko aduga aigi mateng amta pangbinaba aina live se thajarakpane. Ai mateng amta pangbiyo duga live sisu share mayamna tawbiyo hojikki matamduda journalist ahum lakhibado moida yaunaba na hojikti moina tana ai pai amta leitre aigi adu matamda aigi mateng pangbigiba journalist singdo amta thokpiraknaba na ai live se thajarakpane. mayamsu ai do makhatana mayamda su khanganjarake duga hojik aina pamise adu matamda aigi mateng pangbigiba journalist ahum aigi iban Romario ga ibanigi wahang pawang hangaga journalist ahum lakpi hangbigiba mayam journalist ahumdo adu tang thokpiraknaba na ai je live se thajorakpane. mayam se live se mayam share tawraga hojiki journalist singduda yaunaba nam live se share amda tawbiyo. Ai hojikti ithanda pangan yausalaktre media ge press mi lakpikhibado matamduda adu singdo amta thokpiraknaba na haijari. Hoi mayamse yanaba lai live se hojiki pammi checking journalist singduda yaubinaba na amta live se share tawbiyo live se swaida loisanjarage.